ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯀꯥꯁ ꯅꯤꯡꯊꯧꯖꯝꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯔ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯌꯥꯏꯇꯝꯕꯒꯤ ꯆꯅꯤꯒ ꯑꯍꯨꯝ ꯁꯨꯕ ꯁꯔꯨꯛ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯇꯥꯔꯨꯏ ꯑꯃꯗꯤ ꯃꯖꯥꯔꯨ ꯑꯗꯨ ꯊꯣꯡꯒꯥꯜ ꯑꯁꯣꯝꯗ ꯑꯗꯨꯃꯛ ꯍꯨꯠ ꯐꯦꯠ ꯂꯥꯎꯔꯝꯂꯒ ꯊꯣꯛꯈ꯭ꯔꯤ ꯆꯣꯊꯤ ꯑꯗꯨꯁꯨ ꯃꯁꯤꯜꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯁꯣꯜꯂꯒ ꯂꯩꯍꯧ ꯈꯪꯗ꯭ꯔꯦꯗ ꯃꯈꯣꯏ ꯂꯥꯛꯄꯁꯤꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯋꯥꯔꯤ ꯁꯥꯕꯁꯨ ꯍꯦꯛ ꯉꯝꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛꯅꯕꯨꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯂꯥꯛꯆꯔꯤꯕꯅꯤ ꯐꯔꯦ ꯃꯁꯤꯅ ꯃꯁꯤꯒꯤ ꯊꯣꯛꯄ ꯑꯣꯏꯖꯈ꯭ꯔꯁꯅꯨ ꯃꯈꯣꯏꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯖꯔꯕꯗꯤ ꯐꯒꯅꯤꯗꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯁꯦꯔꯛꯇ ꯄꯥꯏꯇꯤ ꯑꯗꯨ ꯃꯈꯨꯠ ꯑꯅꯥꯕꯗꯨꯒ ꯁꯦꯀꯧ ꯆꯦꯜꯂꯛꯂꯝꯃꯤ ꯏꯇꯥꯎ ꯑꯁ ꯑꯩ ꯊꯦꯡꯅꯍꯧꯗ꯭ꯔꯦꯗꯣ ꯏꯇꯥꯎ ꯃꯈꯥ ꯑꯁꯣꯝꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯠꯈ꯭ꯔꯤ ꯑꯩꯁꯨ ꯀꯧꯕ ꯅꯪꯍꯧꯗ꯭ꯔꯤ ꯑꯁ ꯃꯈꯣꯏ ꯂꯥꯛꯀꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯨ ꯍꯧꯖꯤꯛ ꯈꯛꯇꯗ ꯇꯥꯕꯅꯤ ꯏꯃꯥꯅ ꯍꯥꯏꯔꯛꯇꯅ ꯆꯠꯈ꯭ꯔꯦꯗꯣ ꯃꯇꯨꯡ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯒ ꯑꯃꯨꯛ ꯎꯅꯔꯨꯔꯁꯤꯀꯣ ꯏꯇꯥꯎ ꯆꯣꯊꯤꯅ ꯍꯣꯏ ꯏꯇꯥꯎ ꯃꯗꯨꯒꯤꯗꯤ ꯊꯣꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯨꯔꯒꯅꯨ ꯏꯇꯥꯎ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯋꯥ ꯑꯃꯇ ꯇꯥꯟꯅꯁꯤ ꯄꯥꯏꯇꯦꯁꯨ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯩ ꯆꯣꯊꯤꯅ ꯏꯇꯥꯎ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯔꯨꯕ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯄꯥꯏꯇꯦꯅ ꯀꯔꯤ ꯋꯥꯗꯨꯅꯤ ꯏꯇꯥꯎ ꯍꯦꯛꯇꯃꯛ ꯍꯥꯏꯌꯨ ꯆꯣꯊꯤꯅ ꯑꯁꯨꯝ ꯇꯧꯕꯅꯤ ꯑꯩꯒꯤ ꯉꯔꯥꯡꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟ ꯁꯥꯗꯨꯗ ꯑꯩꯅ ꯃꯪ ꯑꯃꯈꯛ ꯃꯪꯉꯤ ꯀꯩ ꯃꯪꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯇꯩ ꯅꯠꯇꯦꯗ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤꯗ ꯑꯀꯤꯕ ꯐꯪꯅ ꯁꯥꯊꯣꯛꯂꯝꯕ ꯌꯥꯏꯇꯝꯕ ꯍꯥꯏꯕꯗꯣ ꯃꯗꯨ ꯅꯧꯅ ꯁꯥꯐꯣꯡꯂꯛꯂꯦ ꯍꯥꯏꯗꯅ ꯇꯧꯏ ꯑꯩꯁꯨ ꯋꯥꯈꯜꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯗꯨꯅ ꯃꯤꯅ ꯀꯧꯕ ꯉꯥꯡꯕ ꯑꯃꯠꯇ ꯇꯥꯕ ꯉꯝꯗꯈꯩ ꯋꯥꯈꯜꯅ ꯃꯪꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯈꯤꯕꯅꯤ ꯑꯗꯨꯒ ꯃꯪ ꯑꯗꯨ ꯍꯦꯛ ꯃꯪꯂꯨꯕꯗꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯩ ꯑꯁꯤ ꯋꯥꯈꯜ ꯈꯔ ꯇꯥꯔꯈꯤꯕꯅꯤ ꯏꯇꯥꯎ ꯌꯥꯏꯇꯝꯕꯗꯣ ꯏꯇꯥꯎ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯁꯥꯐꯣꯡꯂꯛꯂꯒꯅꯤ ꯃꯁꯤ ꯑꯩꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯄꯥꯏꯇꯦ ꯑꯗꯣ ꯃꯁꯥꯗꯨ ꯊꯛ ꯊꯛꯅ ꯀꯔꯤ ꯍꯥꯏꯕ ꯏꯇꯥꯎ ꯌꯥꯏꯇꯝꯕ ꯑꯃꯨꯛ ꯁꯥꯊꯣꯛꯂꯛꯂꯒꯗꯕ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯄꯥꯃꯨꯡ ꯃꯔꯤ ꯄꯥꯟꯕꯁꯤꯕꯨ ꯃꯥꯌꯣꯛꯅꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛ ꯊꯣꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯅꯥꯅꯕꯨ ꯉꯥꯛꯄ ꯁꯤꯟꯕ ꯉꯝꯒꯗꯕꯅꯣ ꯑꯁ ꯏꯇꯥꯎ ꯅꯪꯒꯤ ꯃꯪ ꯑꯗꯨ ꯃꯀꯨꯃꯪ ꯑꯣꯏꯖꯈ꯭ꯔꯁꯅꯤ ꯑꯃꯨꯛ ꯍꯟꯅ ꯌꯥꯏꯇꯝꯕꯗꯣ ꯌꯥꯀꯥꯏꯗꯕ ꯑꯣꯏꯔꯁꯅꯨ ꯆꯣꯊꯤꯅ ꯏꯇꯥꯎ ꯐꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯇꯝ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠꯇꯤ ꯂꯦꯞꯄ ꯅꯥꯏꯔꯣꯏ ꯇꯥꯏꯕꯪ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯌꯥꯏꯇꯝꯕꯗꯨꯗꯤ ꯁꯣꯏꯗꯅ ꯁꯥꯐꯣꯡꯂꯛꯂꯒꯅꯤ ꯏꯇꯥꯎ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤ ꯃꯌꯣꯡ ꯆꯥꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯀꯣꯏꯕꯁꯤꯗ ꯁꯦꯟꯖꯦꯡꯒꯤ ꯀꯣꯟꯌꯥꯏ ꯑꯍꯨꯝ ꯑꯗꯨ ꯐꯨꯝꯗꯨꯅ ꯐꯖꯅ ꯉꯥꯛ ꯁꯦꯜꯂꯒ ꯊꯝꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯦꯟꯖꯦꯡꯒꯤ ꯀꯣꯟꯌꯥꯏ ꯑꯗꯨꯁꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯃꯐꯝ ꯀꯔꯤꯗ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ ꯑꯃꯥꯏꯕ ꯇꯣꯂꯦꯅ ꯄꯨꯈꯤꯕ ꯁꯦꯟꯖꯦꯡꯒꯤ ꯀꯣꯟꯌꯥꯏ ꯑꯃꯗꯨꯁꯨ ꯊꯤꯜꯂꯛꯀꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯜꯂꯛꯇ꯭ꯔꯤꯕꯁꯤꯅꯤ ꯃꯗꯨꯃꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯏꯇꯥꯎ ꯍꯧꯖꯤꯛꯇꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ ꯌꯥꯏꯇꯝꯕ ꯃꯍꯥꯛꯇꯣ ꯇꯔꯥꯏꯅ ꯁꯥꯐꯣꯡꯂꯛꯂꯒꯅꯤ ꯏꯇꯥꯎ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯃꯥꯏꯕ ꯀꯥꯔꯣꯡ ꯈꯨꯂꯥꯛꯄ ꯀꯥꯔꯣꯡ ꯑꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯅ ꯈꯔ ꯃꯈꯩ ꯉꯝꯂꯤꯕ ꯃꯈꯩꯗꯤ ꯌꯥꯏꯇꯝꯕꯗꯨ ꯌꯥꯈꯥꯏꯗꯅꯕꯒꯤꯗꯃꯛꯇ ꯄꯟ ꯊꯤꯡꯕ ꯏꯊꯤꯡꯕꯒꯨꯝꯅ ꯊꯤꯡꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯈꯤꯗ꯭ꯔꯤ ꯍꯤꯡꯂꯤꯕ꯭ꯔꯥ ꯁꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯀꯅꯥꯅꯕꯨ ꯈꯪꯕ ꯉꯝꯒꯗꯕꯅꯣ ꯄꯥꯏꯇꯦꯅ ꯏꯇꯥꯎ ꯑꯁ ꯌꯥꯏꯇꯝꯕꯒꯤ ꯋꯥ ꯄꯜꯂꯛꯄꯗꯨꯗꯤ ꯏꯁꯥꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯏꯗ ꯁꯒꯣꯜ ꯊꯧꯕ ꯃꯀꯣꯛ ꯌꯥꯎꯗꯕ ꯂꯥꯏ ꯑꯗꯣ ꯃꯗꯨ ꯊꯣꯔꯛꯂꯕꯗ ꯀꯥꯔꯣꯡꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯥꯔꯣꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯕ ꯅꯠꯇꯦ ꯈꯨꯜ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯩꯇ꯭ꯔꯕꯗꯤ ꯌꯥꯏꯇꯝꯕꯅ ꯃꯍꯥꯛ ꯍꯥꯟꯅ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯂꯣꯏ ꯏꯇꯥꯎ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯇꯧꯔꯤꯉꯩꯗ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗꯒꯤ ꯁꯣꯡꯄꯥ ꯑꯗꯨ ꯆꯪꯉꯛꯏ ꯏꯕꯨꯡꯉꯣ ꯄꯥꯏꯇꯦ ꯅꯪꯁꯨ ꯅꯈꯨꯠ ꯑꯗꯨ ꯈꯔ ꯐꯔꯕ꯭ꯔꯥ ꯅꯇꯥꯎꯁꯤꯁꯨ ꯈꯔ ꯐꯔꯕꯅꯤ ꯑꯩꯁꯨꯅꯤ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯊꯣꯛꯂꯨꯕꯅꯤ ꯏꯪꯈꯣꯜ ꯃꯇꯦꯛ ꯑꯁꯤ ꯁꯦꯡꯂꯝꯕꯗꯒꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯇꯥꯎꯒ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯔꯣ ꯏꯄꯥꯒ ꯍꯣꯔꯦꯟ ꯇꯥꯟꯅꯒꯗꯕ ꯋꯥꯁꯨ ꯂꯩꯀꯣ ꯄꯥꯏꯇꯦꯅ ꯏꯇꯥꯎ ꯑꯇꯩ ꯂꯥꯏꯔꯤꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯅꯍꯥꯛꯁꯨ ꯐꯔꯤ ꯑꯩꯁꯨ ꯈꯨꯠ ꯑꯁꯤ ꯐꯖꯅ ꯎꯏꯁꯤꯟꯈ꯭ꯔꯤ ꯑꯩꯗꯤ ꯇꯠꯂꯒ ꯑꯗꯨꯝ ꯅꯤꯡꯂꯨꯔꯕꯅꯤ ꯊꯔꯥꯛ ꯌꯥꯜꯂꯒ ꯂꯩꯔꯨꯔꯕꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯄꯥꯎ ꯃꯔꯤ ꯄꯥꯟꯕ ꯖꯤꯕꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯂꯞ ꯑꯃꯠꯇ ꯑꯣꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯨꯅ ꯁꯥꯊꯦꯡꯅꯁꯤ ꯂꯥꯟꯊꯦꯡꯅꯁꯤꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯏꯇꯥꯎ ꯅꯣꯡꯃꯒꯤ ꯈꯨꯜ ꯑꯁꯤ ꯃꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯛꯄ ꯍꯦꯟꯖꯤꯜꯂꯛꯂꯒꯅꯤ
ꯃꯈꯣꯏꯅꯁꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯄꯧꯊꯥꯃꯩ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯂꯩꯔꯕꯗꯣ ꯃꯁꯥꯗꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯤ ꯉꯁꯥꯏ ꯑꯌꯨꯛ ꯌꯦꯟꯗ ꯑꯉꯟꯕꯗꯒꯤ ꯃꯁꯥꯗꯨ ꯄꯨꯡꯐ ꯐꯔꯕꯅꯤ ꯃꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄ ꯀꯧꯕ ꯂꯩꯇꯦ ꯍꯧꯖꯤꯛꯇꯗ ꯃꯍꯥꯛ ꯑꯗꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯌꯨꯝꯈꯣꯡ ꯁꯥꯡꯕꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯑꯀꯣꯏꯕꯗꯨꯗ ꯈꯣꯏꯅ ꯌꯦꯡꯉꯤ ꯀꯨꯏꯔꯦꯗ ꯌꯨꯝꯈꯣꯡ ꯁꯥꯡꯕꯒꯤ ꯃꯇꯣꯜꯗ ꯀꯥꯈꯠꯂꯒ ꯌꯦꯡꯗꯕꯁꯤ ꯏꯅꯥꯎ ꯂꯥꯡ ꯑꯃꯗꯨꯅ ꯀꯝꯗꯧꯈ꯭ꯔꯕꯖꯥꯠꯅꯣ ꯑꯩꯗꯤ ꯏꯊꯥ ꯍꯦꯛ ꯊꯥꯖꯗꯅ ꯉꯁꯤ ꯑꯌꯨꯛꯁꯤꯗ ꯏꯁꯥꯁꯦ ꯄꯪꯐ ꯐꯔꯕ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯣ ꯄꯨꯟꯁꯤ ꯑꯁꯤꯒꯤ ꯀꯥꯎꯉꯝꯂꯔꯣꯏ ꯑꯩꯈꯣꯏ ꯃꯔꯤꯅ ꯌꯨꯝ ꯈꯣꯡꯁꯥꯡꯕꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯁꯥ ꯑꯁꯤꯗ ꯃꯁꯛ ꯃꯁꯥ ꯎꯗꯕ ꯀꯔꯤꯒꯨꯝꯕ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯅ ꯊꯣꯝꯖꯤꯜꯂꯛꯈꯤꯕ ꯁꯥꯐꯨ ꯑꯗꯨꯅ ꯌꯩꯕꯗ ꯑꯩꯈꯣꯏ ꯃꯔꯤꯃꯛ ꯐꯥꯏꯒꯩ ꯁꯤꯟꯈꯤꯕꯅꯤ ꯋꯥ ꯉꯥꯡꯕ ꯉꯝꯈꯤꯗꯕꯅꯤ ꯂꯥꯏꯌꯦꯡ ꯐꯥꯏꯈꯤꯕꯅꯤ ꯃꯗꯨꯕꯨ ꯀꯔꯤ ꯑꯣꯏꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗꯤ ꯈꯪꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯐꯔꯦ ꯉꯁꯤꯗꯤ ꯄꯨꯡꯐ ꯐꯔꯕꯅꯤꯅ ꯃꯁꯤꯒꯤꯗꯃꯛ ꯊꯣꯏꯅ ꯅꯨꯡꯁꯥ ꯊꯤꯔꯨꯕ ꯍꯧꯅꯗꯦ ꯑꯥꯗ ꯑꯩꯈꯣꯏꯒꯤ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤꯒꯤ ꯅꯣꯡꯄꯣꯛ ꯄꯥꯡꯂꯣꯝ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯎꯃꯪ ꯑꯃ ꯂꯩꯔꯤꯕꯁꯤ ꯎꯃꯪ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯀꯔꯤꯒꯨꯝꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯎꯔꯤꯕꯁꯤ ꯃꯁꯤꯕꯨ ꯀꯔꯤ ꯑꯣꯏꯔꯤꯕꯅꯣ ꯑꯃꯨꯛꯇ ꯆꯤꯡꯁꯤꯜꯂꯒ ꯌꯦꯡꯒꯅꯤ ꯃꯤꯠꯌꯦꯡ ꯁꯝꯈꯩꯒꯤ ꯃꯍꯥꯛꯀꯤ ꯑꯔꯥꯞꯄ ꯄꯣꯠꯁꯛ ꯑꯗꯨ ꯅꯛꯅ ꯎꯕ ꯌꯥꯕꯒꯤ ꯈꯨꯠꯂꯥꯏ ꯑꯗꯨ ꯆꯤꯡꯁꯤꯜꯂꯒ ꯂꯩꯁꯤꯜꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯅꯤ ꯀꯔꯤꯒꯨꯝꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯃꯉꯥꯜꯗ ꯄꯦꯗ꯭ꯔꯦꯛ ꯄꯦꯗ꯭ꯔꯦꯛ ꯀꯥꯞꯄ ꯃꯇꯨꯝ ꯇꯥꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯈꯤꯜꯂꯒ ꯂꯩꯔꯤꯕꯗꯣ ꯍꯥꯟꯅ ꯃꯗꯨ ꯎꯕꯗꯗꯤ ꯃꯁꯥ ꯑꯗꯣ ꯇꯨ ꯆꯨꯡꯉꯤ ꯑꯁꯤꯒꯨꯝꯕ ꯑꯃꯁꯨ ꯂꯩꯕ ꯑꯣꯏꯔꯦꯀꯣ ꯃꯃꯣ ꯃꯔꯤ ꯄꯥꯜꯂꯤꯕ ꯖꯤꯕꯁꯤꯡ ꯑꯁꯤꯒ ꯇꯥꯟꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯃꯗꯤ ꯑꯣꯏꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯝ ꯇꯥꯕ ꯄꯣꯠꯁꯛ ꯑꯁꯤ ꯈꯨꯂꯥꯛꯄꯗ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯗꯕ ꯌꯥꯗꯕꯅꯤ ꯄꯧꯊꯥꯃꯩꯗꯣ ꯄꯟꯊꯗꯤ ꯃꯁꯥꯗꯨ ꯐꯔꯕꯅꯤꯅ ꯌꯨꯝꯈꯣꯡ ꯁꯥꯡꯕꯒꯤ ꯃꯇꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯈꯨꯂꯥꯛꯄ ꯁꯣꯡꯄꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯇꯝꯂꯔꯕꯁꯨ ꯍꯥꯟꯅꯗꯒꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤ ꯈꯨꯂꯥꯛꯄ ꯍꯣꯏꯗꯤ ꯂꯣꯏꯅꯃꯛ ꯈꯪꯂꯕꯅꯤꯅ ꯊꯣꯏꯅ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯨꯗꯦ ꯃꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯉꯁꯤ ꯄꯧꯊꯥꯃꯩꯒꯤ ꯃꯁꯥ ꯐꯩꯒꯩꯁꯤꯡꯅ ꯋꯥ ꯉꯥꯡꯕ ꯉꯝꯗꯅ ꯂꯩꯔꯝꯕꯗꯣ ꯏꯊꯥ ꯍꯦꯛ ꯊꯥꯖꯗꯅ ꯐꯔꯒ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯒ ꯂꯥꯛꯂꯤꯕꯁꯤ ꯃꯁꯤꯅꯤ ꯅꯨꯡꯉꯥꯏꯖꯕ ꯑꯉꯛꯄ ꯑꯣꯏꯅ ꯐꯥꯎꯔꯤꯕꯁꯤ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯥꯡꯉꯝ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎ ꯃꯁꯥꯗꯨ ꯊꯣꯏꯅ ꯐꯒꯠꯄ ꯑꯣꯏꯗ꯭ꯔꯤ ꯃꯂꯤꯌꯥ ꯑꯗꯨꯅ ꯊꯧꯒꯜ ꯇꯧꯖꯔꯤ ꯃꯃꯥ ꯊꯥꯏꯃꯩ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯏꯔꯦꯟꯖꯅ ꯂꯩꯔꯕꯅꯤ ꯈꯨꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯀꯌꯥ ꯆꯠꯇ꯭ꯔꯕꯅꯤ ꯍꯟꯗꯛ ꯃꯔꯛ ꯃꯇꯝꯗ ꯐꯠꯇꯕꯁꯤꯗ ꯃꯂꯤꯌꯥꯅ ꯏꯃꯥ ꯅꯃꯥꯡ ꯅꯨꯄꯥꯁꯤꯕꯨ ꯀꯔꯝꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯃꯁꯥꯁꯤꯕꯨ ꯑꯗꯨꯃꯛ ꯑꯌꯣꯟ ꯑꯍꯦ ꯆꯠꯂꯒ ꯂꯩꯔꯒꯗ꯭ꯔꯥ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯏꯃꯥ ꯄꯨꯟꯁꯤ ꯀꯣꯟꯅꯈ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤꯁꯤ ꯀꯔꯝꯅ ꯇꯧꯒꯅꯤ ꯊꯥꯏꯃꯩꯅ ꯏꯕꯦꯝꯃ ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯅꯪꯒꯤ ꯇꯥꯗ ꯄꯧꯊꯥꯃꯩ ꯑꯗꯣ ꯃꯗꯨꯗꯤ ꯃꯁꯥꯗꯨ ꯄꯨꯡꯐ ꯐꯔꯦ ꯍꯥꯏꯗꯅ ꯈꯨꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯆꯦꯜꯂꯛꯇꯨꯅ ꯄꯥꯎ ꯇꯝꯃꯤ ꯍꯥꯏꯗꯅ ꯋꯥ ꯂꯥꯎꯅ ꯍꯧꯏ ꯍꯌꯦꯡ ꯑꯪꯆꯤꯠꯇ ꯉꯥꯏꯔꯤ ꯏꯆꯥ ꯅꯨꯄꯥꯁꯨ ꯐꯔꯛꯀꯗꯕ ꯃꯗꯨꯒꯤꯗꯃꯛ ꯅꯨꯡꯁꯥ ꯊꯤꯒꯅꯨꯀꯣ ꯃꯃꯥ ꯑꯩꯗꯤ ꯍꯔꯥꯎꯔꯤꯕꯅꯤ ꯏꯆꯥꯅ ꯐꯔꯛꯀꯅꯤ ꯈꯟꯕꯗ ꯃꯂꯤꯌꯥꯅ ꯐꯔꯛꯄꯁꯨ ꯑꯣꯏꯁꯅꯨ ꯏꯃꯥ ꯑꯗꯨꯕꯨ ꯏꯃꯥ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯜ ꯑꯁꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯃꯥ ꯏꯅꯦꯝꯄꯣꯛ ꯂꯩꯔꯨꯡꯂꯥ ꯑꯗꯣ ꯉꯁꯤ ꯐꯥꯎ ꯃꯆꯥꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯁꯤ ꯐꯥꯎꯕ ꯍꯪꯕ ꯂꯥꯛꯇ꯭ꯔꯤꯕ ꯑꯗꯨꯒ ꯏꯄꯨꯕꯣꯛ ꯒꯥꯡꯇꯤ ꯑꯗꯨꯁꯨ ꯀꯔꯤꯃꯠꯇ ꯃꯋꯥ ꯃꯅꯤꯜ ꯇꯥꯗ꯭ꯔꯤꯕꯁꯤ ꯃꯁꯤꯅꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄꯁꯤ ꯃꯈꯣꯏꯗꯤ ꯃꯆꯥ ꯑꯁꯤ ꯁꯤꯗ ꯁꯤꯔꯕꯣꯏ ꯑꯗꯨꯃꯛ ꯅꯤꯡꯈ꯭ꯔꯕ ꯃꯥꯜꯂꯤꯗ ꯋꯥꯍꯩ ꯀꯌꯥꯁꯤ ꯍꯥꯏꯔꯒ ꯃꯂꯤꯌꯥ ꯑꯗꯣ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯔꯤ ꯊꯥꯏꯃꯩꯅ ꯕꯦꯝꯃ ꯃꯗꯨꯒꯤꯗꯃꯛ ꯊꯣꯏꯅ ꯈꯜꯂꯨꯔꯒꯅꯨꯁꯤ ꯃꯈꯣꯏꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯆꯤꯟꯕꯒꯤ ꯋꯥꯈꯜ ꯑꯣꯏꯗꯕ ꯑꯣꯏꯔꯤꯅꯤ ꯅꯪꯒꯤꯗꯤ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥꯡ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯅꯥꯒꯗꯕꯅꯣ ꯃꯔꯥꯏ ꯐꯖꯔꯁꯤꯅꯤꯗ ꯂꯥꯡꯉꯝꯗꯤ ꯉꯥꯡꯅꯔꯤꯕ ꯁꯛꯅꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯇꯥꯔꯤꯕꯅꯤ ꯋꯥ ꯉꯥꯡꯊꯣꯛꯄ ꯉꯝꯖꯗꯕꯒꯤ ꯂꯦꯡꯕ ꯉꯝꯖꯗꯕꯒꯤ ꯋꯥꯅꯤ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯇꯣꯂꯦꯟ ꯑꯗꯨ ꯅꯣꯡꯁꯥꯕ ꯆꯤꯡꯂꯥꯏ ꯊꯛꯇ ꯇꯣꯡꯗꯨꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯄꯥꯏꯕ ꯌꯥꯕ ꯄꯥꯏꯔꯤ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯨꯔꯤ ꯋꯥ ꯑꯉꯧꯕꯗꯣ ꯍꯧꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯎꯕ ꯊꯤꯕ ꯐꯪꯂꯝꯗꯦ ꯃꯃꯩ ꯊꯪꯗꯤ ꯅꯣꯡꯁꯥꯕ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯇꯣꯂꯦꯟꯒꯤ ꯃꯇꯦꯡ ꯑꯁꯤꯃꯛ ꯄꯥꯡꯂꯒꯦ ꯍꯥꯏꯗꯅ ꯈꯜꯂꯕ ꯃꯥꯜꯂꯤ ꯃꯤꯠꯅ ꯀꯨꯞꯄꯗ ꯈꯣꯌꯨꯝꯂꯥꯏꯒꯤ ꯇꯔꯪ ꯃꯂꯪꯕ ꯃꯂꯪ ꯄꯥꯜ ꯑꯗꯨꯗ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯅꯣꯡꯁꯥꯕ ꯆꯤꯡꯂꯥꯏ ꯑꯗꯣ ꯇꯣꯂꯦꯟ ꯑꯗꯨꯁꯨ ꯃꯁꯥꯗꯨ ꯀꯣꯛ ꯉꯥꯎꯕꯣꯏ ꯀꯩ ꯑꯣꯏ ꯇꯧꯔꯤꯕꯅꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯐꯖꯔꯕ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯀꯌꯥꯗ ꯄꯤꯛ ꯊꯟꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯃꯤ ꯅꯣꯡꯁꯥꯕ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯅꯪꯅ ꯋꯥ ꯑꯉꯧꯕ ꯍꯥꯏꯗꯅ ꯊꯤꯔꯤꯕꯗꯣ ꯈꯣꯌꯨꯝ ꯂꯥꯏꯔꯝ ꯂꯦꯟꯗ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯔꯝ ꯂꯦꯟꯗꯗꯤ ꯐꯪꯕ ꯋꯥꯒꯅꯤ ꯎꯔꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡ ꯑꯁꯤꯗ ꯋꯥ ꯑꯉꯧꯕ ꯁꯒꯨꯜ ꯑꯣꯏꯅ ꯍꯧꯔꯤꯕꯁꯤ
ꯃꯁꯤꯒꯤ ꯃꯔꯛꯇꯒꯤ ꯃꯇꯥꯡ 7 ꯄꯥꯟꯕ ꯅꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯗꯥꯖꯕꯗꯨ ꯈꯜꯂꯨ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯍꯥꯛꯅ ꯈꯣꯏꯔꯝꯒꯦ ꯈꯜꯂꯤꯕ ꯅꯍꯥꯛꯀꯤ ꯄꯥꯕꯒꯤ ꯂꯥꯏ ꯑꯗꯨ ꯈꯣꯏꯔꯝꯕ ꯉꯝꯖꯔꯣ ꯑꯁꯨꯝꯅ ꯇꯣꯂꯦꯟꯁꯨ ꯃꯍꯥꯛꯀꯤ ꯅꯥꯀꯜꯗ ꯌꯦꯞꯂꯛꯂꯤꯕ ꯊꯥꯡ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯋꯥ ꯑꯉꯧꯕ ꯍꯧꯔꯤꯕ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯆꯪꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯇꯥꯡ 7 ꯄꯥꯟꯕ ꯑꯃꯈꯛ ꯀꯛꯂꯤ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯄꯟꯊꯕ ꯇꯧꯗꯦ ꯈꯣꯌꯨꯝ ꯂꯥꯏꯔꯝ ꯂꯦꯟꯁꯤꯗꯒꯤ ꯇꯣꯂꯦꯟꯕꯨ ꯄꯨꯗꯨꯅ ꯅꯣꯡꯁꯥꯕ ꯆꯤꯡꯂꯥꯏ ꯑꯗꯨ ꯁꯅꯥꯐꯨꯜ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯏꯔꯛꯂꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯣꯡꯁꯥꯕ ꯆꯤꯡꯂꯥꯏ ꯑꯁꯤꯗꯤ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯈꯨꯟꯅꯦꯁꯥ ꯑꯊꯣꯏꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯅ ꯈꯪꯗ ꯎꯗꯕ ꯂꯩꯇꯦ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟꯗꯒꯤ ꯈꯣꯌꯨꯝ ꯂꯥꯏꯗ ꯆꯠꯄꯒꯤ ꯂꯝꯕꯤ ꯐꯥꯎꯕ ꯇꯔꯥꯏꯅ ꯃꯍꯥꯛꯅ ꯄꯨꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯃꯤ ꯇꯣꯂꯦꯟꯁꯨ ꯄꯟꯊꯕ ꯇꯧꯗꯦ ꯅꯣꯡꯁꯥꯕ ꯆꯤꯡꯂꯥꯏ ꯊꯛꯇꯒꯤ ꯀꯨꯝꯊꯔꯒ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯁꯤꯟꯈ꯭ꯔꯤ ꯋꯥ ꯑꯉꯧꯕ ꯐꯪꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯄꯥꯒꯤ ꯃꯁꯥꯗ ꯌꯦꯠꯂꯤꯕꯁꯤ ꯈꯥꯏꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯝꯃꯤ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯌꯥꯡꯀꯣꯛ ꯊꯛꯇ ꯐꯖꯅ ꯍꯥꯞꯄꯒ ꯃꯍꯥꯛꯀꯤ ꯂꯥꯏ ꯇꯥꯏꯕꯗꯨ ꯍꯧꯔꯔꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯂꯥꯏ ꯇꯥꯏꯕꯗꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯔꯕꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯥꯗꯨꯗ ꯑꯉꯥꯎ ꯑꯐꯩ ꯑꯃꯒꯨꯝꯅ ꯃꯆꯤꯜꯗ ꯃꯁꯤꯡ ꯃꯁꯣꯟ ꯅꯥꯏꯅ ꯉꯪꯂꯤꯕ ꯇꯨꯝꯃꯨꯡ ꯑꯗꯨ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯑꯗꯨ ꯀꯕꯛ ꯀꯕꯛ ꯇꯥꯕꯒꯨꯝ ꯇꯧꯔꯛꯂꯤ ꯂꯨꯁꯤ ꯑꯗꯨꯗꯤ ꯃꯀꯨꯕꯣꯛꯀꯤ ꯃꯅꯥꯛꯇꯒ ꯆꯪꯗ꯭ꯔꯕꯅꯤ ꯃꯍꯥꯛ ꯑꯁꯤꯕꯨ ꯍꯥꯠꯀꯗꯕꯒꯤ ꯇꯨꯞꯀꯗꯕꯒꯤ ꯑꯗꯨꯃꯛ ꯇꯧꯏ ꯃꯄꯨꯔꯣꯏꯕ ꯇꯨꯝꯃꯨꯡ ꯑꯁꯤꯅ ꯍꯧꯖꯤꯛꯇꯗ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗ ꯇꯨꯝꯃꯨꯡ ꯑꯗꯨ ꯊꯔꯤꯛ ꯊꯥꯕꯨ ꯈꯣꯟꯖꯦꯜ ꯁꯤꯔꯞ ꯇꯞꯅ ꯇꯞꯅ ꯀꯧꯔꯛꯂꯝꯃꯤ ꯊꯔꯤꯛ ꯊꯥ ꯑꯩ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯏꯁꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯅꯪ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯗ ꯀꯜꯂꯛꯎ ꯊꯔꯤꯛ ꯊꯥꯁꯨ ꯄꯟꯊꯕ ꯇꯧꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯀꯜꯂꯒ ꯃꯄꯨꯔꯣꯏꯕꯗ ꯍꯦꯛ ꯄꯤꯁꯜꯂꯤ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯄꯤꯛ ꯊꯟꯕꯗꯣ ꯒꯨꯔꯨ ꯒꯨꯔꯨ ꯍꯥꯏꯗꯨꯅ ꯇꯦꯡꯈꯩ ꯂꯣꯏꯅꯃꯛ ꯊꯛꯇꯣꯛꯂꯤ ꯏꯁꯤꯡ ꯑꯗꯨ ꯊꯛꯄ ꯍꯦꯛ ꯂꯣꯏꯕꯒ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯁꯥꯗꯨ ꯈꯔ ꯇꯦꯛꯈꯠꯄꯒꯨꯝ ꯇꯧꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯣꯂꯦꯟ ꯑꯗꯨꯁꯨ ꯂꯥꯏꯊꯤꯡꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯊꯣꯡꯒꯥꯜ ꯑꯗꯨꯝꯅ ꯊꯥꯗꯣꯛꯄ ꯂꯣꯏꯔ ꯃꯇꯨꯡ ꯆꯪꯉꯛꯂꯝꯃꯤ ꯃꯄꯥꯒꯤ ꯃꯁꯥꯗꯨ ꯄꯨꯡꯐ ꯐꯔꯒ ꯃꯪꯒꯣꯜꯗ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯃꯍꯥꯛꯁꯨ ꯍꯔꯥꯎꯕꯅ ꯂꯨꯞꯂꯤ ꯕꯥꯕꯥꯕꯨ ꯏꯁꯥꯗꯨ ꯀꯔꯤꯃꯇ ꯇꯧꯗꯕ꯭ꯔꯥ ꯇꯨꯝꯃꯨꯡꯅ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤ ꯏꯕꯨꯡꯉꯣ ꯍꯣꯏ ꯊꯝꯃꯒꯤ ꯁꯥꯌꯦꯡ ꯑꯁꯤꯗꯤ ꯈꯔ ꯆꯤꯛꯄ ꯁꯥꯕ ꯑꯃ ꯇꯧꯏ ꯃꯁꯤꯁꯨ ꯃꯔꯥꯏꯅ ꯐꯖꯈ꯭ꯔꯁꯤꯅꯤꯗ ꯇꯣꯂꯦꯅ ꯕꯥꯕꯥ ꯍꯧꯖꯤꯛ ꯐꯔꯕꯅꯤꯅ ꯕꯥꯕꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯪꯖꯒꯦ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛ ꯑꯁꯤꯗ ꯑꯃꯥꯏꯕ ꯁꯅꯥꯖꯥꯎꯕꯅ ꯀꯔꯤꯒꯤꯅꯣ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯕꯨ ꯂꯥꯡ ꯊꯥꯛꯂꯒ ꯊꯝꯃꯥꯏꯅꯕꯒꯤ ꯇꯧꯔꯝꯂꯤꯕꯁꯤ ꯃꯁꯤꯒꯤ ꯃꯔꯝ ꯕꯥꯕꯅꯒ ꯈꯪꯕ ꯎꯕ ꯂꯩꯕ꯭ꯔꯥ ꯇꯨꯝꯕꯨꯡꯅ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯃꯁꯤꯒꯤ ꯃꯔꯝꯗꯗꯤ ꯈꯪꯗꯦ ꯈꯪꯂꯒꯕꯨ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯒ ꯋꯥ ꯌꯥꯜꯂꯨꯒꯗ꯭ꯔꯥ ꯇꯧꯕꯨꯗꯤ ꯑꯃꯥꯏꯕ ꯁꯅꯥꯖꯥꯎꯕꯅ ꯂꯩꯔꯤꯉꯩꯗ ꯋꯥꯔꯛ ꯑꯁꯨꯝꯅ ꯂꯣꯟꯅ ꯆꯪꯕꯒꯤ ꯍꯩꯅꯕꯤ ꯑꯃꯗꯤ ꯃꯍꯥꯛꯇ ꯂꯩ ꯋꯥꯔꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯂꯥꯏꯁꯣꯟ ꯆꯣꯟ ꯇꯧꯔꯒ ꯑꯐ ꯄꯨꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯩꯅ ꯃꯤꯅ ꯎꯔꯕꯁꯨ ꯊꯥꯖꯗꯕ ꯀꯌꯥ ꯄꯣꯛꯈꯤ ꯃꯗꯨꯃꯛꯅꯅꯤ ꯅꯄꯥꯒꯤ ꯍꯛꯆꯥꯡꯗ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯅ ꯍꯟꯇꯛ ꯊꯥꯔꯣ ꯃꯔꯣ ꯑꯣꯟꯗꯅ ꯈꯥꯡꯂꯤꯕꯗꯣ ꯑꯩꯗꯤ ꯋꯥꯈꯜꯒ ꯇꯥꯕ ꯅꯠꯇꯦ ꯃꯁꯥ ꯃꯊꯟꯗꯩ ꯁꯥ ꯑꯁꯤ ꯋꯥ ꯉꯥꯡꯕ ꯂꯥꯎ ꯈꯣꯡꯕꯁꯦ ꯃꯊꯟꯇ ꯇꯧꯔꯤꯕꯅꯤ ꯑꯩꯁꯨ ꯋꯥꯈꯜ ꯇꯥꯕ ꯅꯠꯇꯦꯗ ꯏꯕꯨꯡꯉꯣ ꯇꯣꯂꯦꯅ ꯐꯔꯦ ꯕꯥꯕꯁꯨ ꯏꯃꯨꯡꯗ ꯏꯔꯦꯟꯖꯅ ꯄꯣꯊꯥꯕꯤꯔꯣ ꯃꯇꯨꯡꯗꯗꯤ ꯕꯥꯕ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯗ ꯋꯥꯔꯛꯇ ꯆꯪꯂꯒ ꯋꯥ ꯌꯥꯟꯕꯤꯔꯨꯔꯒꯅꯨ ꯅꯁꯥꯅ ꯋꯥꯔꯛ ꯋꯥꯈꯣꯡ ꯑꯁꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯀꯨꯞꯊꯅ ꯌꯦꯡꯉꯒꯦ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯑꯗꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤ ꯃꯁꯥꯗꯨ ꯃꯍꯩ ꯑꯀꯤꯕ ꯄꯥꯈꯠꯄꯅ ꯄꯤꯛ ꯊꯟꯈ꯭ꯔꯤ ꯆꯣꯊꯤ ꯑꯃꯗꯤ ꯁꯣꯡꯄꯥ ꯃꯄꯥ ꯃꯆꯥ ꯑꯅꯤꯃꯛꯇꯁꯨ ꯍꯣꯔꯦꯟ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯀꯔꯤ ꯇꯧꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯨꯅꯤ ꯅꯨꯡꯁꯥ ꯊꯤꯔꯤꯕꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯌꯨꯝ ꯁꯤꯗꯣꯛꯄ ꯐꯛꯂꯥꯡ ꯍꯣꯒꯥꯏꯕ ꯊꯣꯡ ꯅꯝꯈꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯝꯂꯤꯕꯅꯤ ꯍꯣꯔꯦꯟ ꯑꯍꯤꯡꯒꯤ ꯃꯇꯝꯗꯗꯤ ꯃꯤꯑꯣꯏ ꯈꯔ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯒꯅꯤ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯈꯜꯂꯤꯕꯁꯤ ꯁꯣꯡꯄꯥꯅ ꯏꯕꯨꯡꯉꯣ ꯁꯣꯊꯦ ꯏꯄꯥ ꯏꯆꯥꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯅꯪꯁꯨ ꯃꯉꯥꯏꯔꯦ ꯅꯁꯥꯗꯨ ꯅꯊꯟꯇꯅ ꯁꯥꯃꯨ ꯃꯌꯣꯡ ꯌꯥꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯏꯄꯥꯅꯁꯨ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯖꯔꯨꯒꯅꯤ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯑꯣꯏꯔꯤꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯂꯝꯕꯥ ꯄꯥꯔꯒ ꯍꯥꯠꯄ ꯉꯝꯗ꯭ꯔꯤ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ ꯁꯣꯊꯦꯅ ꯕꯥꯕꯥ ꯑꯍꯤꯡꯒꯤ ꯃꯇꯝ ꯉꯥꯏꯒꯅꯤ ꯑꯩ ꯈꯨꯠꯇ ꯀꯩꯂꯦꯡꯆꯩ ꯄꯥꯏꯔꯒ ꯈꯨꯜ ꯑꯁꯤ ꯁꯤꯟꯕ ꯊꯨꯡꯅ ꯏꯊꯟꯇ ꯑꯣꯏꯔꯕꯁꯨ ꯆꯠꯀꯅꯤ ꯄꯥꯃꯨ ꯃꯔꯤ ꯄꯥꯟꯕ ꯖꯤꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯃꯌꯣꯛ ꯌꯥꯒꯅꯤ ꯑꯗꯨꯒ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯑꯣꯏꯕꯗꯣ ꯑꯩꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯥꯃꯨ ꯃꯌꯣꯡ ꯌꯥꯔꯝꯂꯒ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯖꯈꯤꯒꯦ ꯕꯥꯕꯥ ꯁꯣꯡꯄꯥꯅ ꯏꯕꯨꯡꯉꯣ ꯅꯪ ꯃꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯤ ꯇꯔꯥꯏꯕ ꯅꯠꯇꯦꯅꯤ ꯏꯕꯨꯡꯉꯣ ꯏꯆꯝ ꯆꯝꯅ ꯈꯟꯗꯣꯛꯄ ꯐꯠꯇꯦ ꯍꯣꯔꯦꯟ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗꯤ ꯅꯍꯥꯛꯁꯨ ꯌꯨꯝ ꯑꯁꯤꯗꯒꯤ
ꯍꯦꯟꯗꯣꯛꯄ ꯌꯥꯔꯣꯏꯀꯣ ꯅꯍꯥꯛꯅꯤ ꯃꯈꯣꯏꯅ ꯍꯦꯟꯅ ꯁꯤꯡꯅꯔꯝꯒꯗꯧꯔꯤꯕꯁꯤ ꯅꯍꯥꯛ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯄꯣꯂꯥꯡꯈꯣꯛ ꯆꯦꯗꯨ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯅꯍꯥꯛ ꯂꯪꯁꯤꯜꯂꯛꯈꯤꯕꯗꯣ ꯃꯗꯨꯒꯨꯝꯂꯕ ꯁꯥꯊꯤ ꯁꯥꯊꯤꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯕꯅꯤ ꯅꯪꯅ ꯁꯥꯃꯨ ꯃꯌꯨꯡ ꯌꯥꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯃ ꯑꯅꯤ ꯃꯥꯌꯣꯛꯅꯕꯅ ꯃꯈꯜ ꯑꯃꯅꯤ ꯃꯈꯣꯏ ꯆꯕꯨꯜ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ ꯅꯍꯥꯛꯀꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯀꯥꯏꯂꯦꯡ ꯆꯦꯗꯨꯅ ꯀꯔꯤꯕꯨ ꯇꯧꯖꯕ ꯉꯝꯂꯨꯒꯅꯤ ꯏꯕꯨꯡꯉꯣ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏꯀꯣ ꯃꯄꯥ ꯁꯣꯡꯄꯥꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯊꯤ ꯑꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯆꯥꯅꯤꯄꯥ ꯑꯁꯤꯕꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯗꯅ ꯃꯍꯥꯛ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯂꯩꯍꯜꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄꯗ ꯑꯍꯤꯡꯒꯤ ꯄꯨꯡ 10:30ꯒ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯏ ꯇꯝꯌꯥꯊꯦꯜ ꯈꯨꯜꯒꯤ ꯅꯣꯡꯄꯣꯛ ꯄꯥꯡꯒꯣꯡ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯄꯥꯃꯣ ꯃꯔꯤ ꯄꯥꯟꯕ ꯖꯤꯕꯁꯤꯡ ꯑꯗꯨ ꯄꯨꯂꯞꯅ ꯁꯨꯡꯂꯨꯞ ꯑꯣꯏꯅ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤꯗ ꯊꯨꯝꯖꯤꯜꯂꯛꯂꯤ ꯉꯁꯤꯒꯤ ꯃꯑꯣꯡ ꯑꯃꯒꯤ ꯃꯇꯧꯅꯤ ꯈꯨꯜ ꯑꯁꯤ ꯎꯠꯀꯨꯝꯅ ꯇꯨꯝꯍꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯅꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯑꯣꯏꯔꯤꯕꯗꯨꯁꯨ ꯌꯥꯎꯔꯛꯂꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯑꯣꯏꯔꯤꯕꯗꯨꯅ ꯁꯥꯃꯨ ꯃꯌꯨꯡ ꯌꯥꯔꯒ ꯃꯈꯨꯠꯇ ꯃꯈꯣꯏꯒꯤ ꯃꯁꯦꯜ ꯇꯨꯝꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯄꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯆꯦꯛꯃꯨꯛ ꯂꯥꯎꯗꯦ ꯄꯥꯏꯇꯤ ꯑꯗꯨꯁꯨ ꯃꯉꯥꯏ ꯃꯌꯨꯝꯗ ꯂꯩꯔꯤꯕꯅꯤ ꯑꯍꯤꯡꯗꯤ ꯇꯨꯝꯕ ꯌꯥꯗꯈꯩ ꯀꯔꯤꯕꯨ ꯇꯧꯔꯛꯀꯗꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯃꯍꯥꯛꯀꯤ ꯊꯥꯡꯂꯣꯏ ꯇꯥꯑꯣꯏ ꯇꯧꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯄꯥꯏꯔꯒ ꯊꯣꯡꯖꯤꯜ ꯄꯥꯗꯇ ꯉꯥꯔꯒ ꯂꯩꯔꯤꯕꯅꯤ ꯄꯥꯃꯧ ꯃꯔꯤ ꯄꯥꯟꯕ ꯖꯤꯕꯁꯤꯡ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯆꯤꯡꯕꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ ꯎꯔꯥꯎ ꯊꯔꯥꯎꯔꯗꯅ ꯑꯀꯤꯕ ꯐꯪꯂꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯂꯥꯎ ꯈꯣꯡꯂꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯄꯨꯂꯞꯅ ꯈꯪꯂꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯃꯄꯥꯅ ꯁꯥꯔꯤꯕꯁꯨ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯑꯣꯏꯔꯤꯕꯗꯨꯅ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤꯒꯤ ꯂꯝꯄꯥꯛ ꯂꯩꯔꯤꯕ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯂꯨꯡꯂꯥꯒꯤ ꯍꯛꯆꯥꯡꯕꯨ ꯂꯩꯔꯣꯜ ꯆꯟꯅ ꯌꯥꯏ ꯇꯝꯃꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯗ ꯊꯣꯝꯖꯤꯜꯂꯛꯂꯝꯃꯤ ꯄꯥꯃꯨ ꯃꯔꯤ ꯄꯥꯟꯕꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕꯗꯨꯅ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯦꯅ ꯐꯝꯃꯤ ꯆꯥꯎꯕꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ ꯎꯖꯥꯎ ꯎꯔꯦꯜ ꯑꯃꯒꯨꯝ ꯆꯥꯎꯔꯕ ꯍꯤꯡꯆꯥꯕ ꯑꯃꯒꯨꯝꯅꯅꯤ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯃꯁꯜꯁꯤꯡ ꯑꯗꯨ ꯈꯨꯜ ꯑꯁꯤꯕꯨ ꯁꯔꯥꯁꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯣꯠꯂꯨ ꯅꯩꯌꯨ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯊꯈ꯭ꯔꯤ ꯃꯥꯏꯀꯩ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤ ꯑꯃꯨꯕ ꯂꯩꯆꯤꯜ ꯄꯔꯦꯡ ꯄꯔꯦꯡꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯟꯈ꯭ꯔꯦ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯝꯕꯗꯁꯨ ꯎꯈꯤꯔꯤ ꯑꯃꯪꯕ ꯅꯣꯡꯒꯤ ꯃꯄꯩꯗꯨꯅ ꯑꯍꯤꯡ ꯑꯁꯤ ꯃꯥꯏꯀꯩ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯈ꯭ꯔꯦ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯄꯥꯃꯨ ꯃꯔꯤ ꯄꯥꯟꯕꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕꯗꯣ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯏꯊꯤꯜ ꯑꯃ ꯐꯪꯕꯒꯨꯝꯅ ꯇꯧꯏ ꯑꯗꯨ ꯃꯍꯥꯛ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕ ꯂꯨꯆꯤꯡꯕꯅꯤ ꯃꯍꯥꯛꯀꯤ ꯊꯣꯛꯄ ꯂꯝꯄꯥꯛ ꯑꯁꯤꯗ ꯂꯥꯎ ꯈꯣꯡꯂꯗꯨꯅ ꯉꯁꯤꯗꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯤ ꯃꯍꯥꯛꯀꯤ ꯈꯨꯕꯥꯡꯅꯨꯡꯗ ꯂꯩꯔꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯇꯧꯖꯔꯤ ꯑꯁꯨꯝꯅ ꯄꯥꯃꯨ ꯃꯔꯤ ꯄꯥꯟꯕ ꯖꯤꯕꯁꯤꯡ ꯑꯗꯨꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤ ꯃꯌꯨꯝ ꯃꯀꯩ ꯁꯤꯕ ꯌꯥꯎ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯆꯤꯡꯊꯣꯛꯂꯒ ꯍꯥꯠꯄ ꯌꯥꯎ ꯇꯧꯕ ꯍꯧꯔꯛꯂꯤ ꯑꯍꯤꯡ ꯁꯕꯨꯛꯀꯤ ꯃꯇꯝ ꯕꯥꯔꯣꯒꯤ ꯄꯨꯡꯐꯝ ꯌꯧꯔꯛꯄꯁꯤꯗ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯉꯁꯥꯏ ꯃꯈꯩ ꯇꯥꯈꯤꯗꯕ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯗꯤ ꯃꯀꯥ ꯐꯣꯡꯂꯗꯤ ꯃꯈꯣꯏ ꯊꯣꯛꯄ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯤ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯂꯥꯟꯊꯦꯡꯅꯔꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯌꯥ ꯑꯃꯁꯨ ꯄꯥꯃꯨ ꯃꯔꯤ ꯄꯥꯟꯕꯗꯨꯒꯤ ꯈꯨꯕꯥꯡ ꯌꯥꯏꯗ ꯇꯥꯗꯨꯅ ꯊꯋꯥꯏ ꯊꯥꯕꯁꯨ ꯌꯥꯎꯅꯔꯤ ꯃꯇꯝ ꯑꯁꯤꯃꯛꯇꯗꯤ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯝꯃꯣꯏ ꯀꯌꯥ ꯑꯃꯅ ꯂꯥꯛꯇꯅ ꯈꯣꯡꯂꯤꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯀ꯭ꯋꯥꯛ ꯂꯪꯖꯥ ꯀꯌꯥꯅ ꯂꯝꯄꯥꯛ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯥꯛꯇꯅ ꯈꯣꯡꯂꯔꯤ ꯆꯥꯎꯔꯕ ꯎꯖꯥꯎ ꯎꯔꯦꯜꯁꯤꯡ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯅꯤ ꯑꯍꯤꯡ ꯕꯥꯔꯣꯒꯤ ꯄꯨꯡꯐꯝ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇꯒꯤ ꯂꯩꯔꯣꯜꯅꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯒꯠꯂꯛꯀꯗꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯂꯝꯃꯤ ꯂꯩꯃꯥꯏ ꯑꯗꯨ ꯖ꯭ꯋꯥꯔ ꯍꯥꯕꯒꯨꯝꯅ ꯊꯛ ꯊꯛꯅ ꯏ ꯄꯥꯃꯨ ꯃꯔꯤ ꯄꯥꯟꯕꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯑꯗꯣ ꯃꯁꯥꯗꯨꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯌꯥ ꯑꯃꯁꯨ ꯄꯣꯛꯂꯛꯂꯝꯃꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯏꯊꯥ ꯊꯥꯖꯗꯅ ꯂꯩꯔꯣꯜ ꯅꯨꯡ ꯑꯗꯨꯗꯒꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯀꯤꯕ ꯐꯪꯅ ꯁꯥꯐꯣꯡꯂꯝꯂꯕ ꯑꯃꯨꯕ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯂꯕ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯃꯀꯣꯛ ꯌꯥꯎꯗꯕ ꯁꯒꯣꯜ ꯊꯧꯕ ꯂꯥꯏ ꯌꯥꯏ ꯇꯝꯕꯗꯣ ꯂꯩꯔꯣꯜ ꯅꯨꯡꯗꯒꯤ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯒꯠꯂꯛꯂꯝꯃꯤ ꯁꯒꯣꯜ ꯊꯧꯕ ꯂꯥꯏ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯃꯛꯇꯗ ꯄꯥꯃꯨ ꯃꯔꯤ ꯄꯥꯟꯕꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯆꯥꯎꯔꯕ ꯍꯤꯡꯁꯥꯕꯗꯣ ꯃꯁꯥꯗꯨ ꯊꯛ ꯊꯛꯅ ꯏ ꯃꯄꯥꯡꯒꯜ ꯄꯨꯝꯕꯗꯨ ꯐꯥꯖꯤꯟꯈꯤꯕꯒꯨꯝ ꯇꯧꯏ ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯗ ꯁꯒꯣꯜ ꯊꯧꯕ ꯌꯥꯏ ꯇꯝꯕꯗꯣ ꯂꯝꯄꯥꯛ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯁꯒꯣꯜ ꯑꯗꯨꯅ ꯇꯨꯛ 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 ꯍꯥꯏꯗꯅ ꯀꯣꯏꯅ ꯆꯦꯜꯂꯤ ꯄꯥꯃꯨ ꯃꯔꯤ ꯄꯥꯟꯕ ꯖꯤꯕꯁꯤꯡ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯍꯧ ꯊꯥꯗꯅ ꯃꯁꯥꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯅꯃꯛ ꯆꯦꯟꯅꯈ꯭ꯔꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯑꯣꯏꯔꯤꯕ ꯑꯗꯨ ꯈꯛꯇꯅꯤ ꯂꯝꯄꯥꯛ ꯃꯌꯥꯏꯗꯨꯗ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯩꯔꯤꯕ ꯌꯥꯏ ꯇꯝꯕꯁꯤꯕꯨ ꯃꯍꯥꯛꯅ ꯂꯝꯕꯥ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯃꯛꯇꯁꯨ ꯈꯪꯖꯔꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯑꯣꯏꯔꯕꯁꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯆꯣꯡꯁꯤꯟꯗꯨꯅ ꯁꯒꯣꯜ ꯊꯧꯔꯤꯕ ꯂꯥꯏ ꯌꯥꯏ ꯇꯝꯕꯗꯨꯕꯨ ꯂꯥꯛꯇꯨꯅ ꯐꯣꯏꯗꯅ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯈꯣꯡꯂꯩ ꯊꯨꯅ ꯁꯔꯤ ꯁꯔꯥ ꯍꯩꯔꯕ ꯁꯒꯣꯜ ꯊꯧꯕ ꯂꯥꯏ ꯌꯥꯏ ꯇꯝꯕꯗꯨꯅ ꯃꯍꯥꯛꯀꯤ ꯊꯧꯔꯕ ꯊꯥꯡ ꯑꯃꯨꯕ ꯑꯗꯨꯅ
ꯄꯥꯃꯨ ꯃꯔꯤ ꯄꯥꯟꯕꯗꯨꯒꯤ ꯂꯨꯆꯤꯡꯕꯗꯨꯒꯤ ꯉꯛꯁꯪ ꯇꯥꯡꯗꯝ ꯑꯗꯨꯗ ꯁꯠ ꯂꯥꯎꯅ ꯆꯤꯡꯈꯤꯔꯝꯃꯤ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯃꯀꯣꯛ ꯑꯃ ꯁꯥꯒ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯔꯤ ꯄꯥꯃꯨ ꯃꯔꯤ ꯄꯥꯟꯕ ꯑꯗꯨꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯑꯣꯏꯔꯤꯕꯗꯣ ꯂꯝꯄꯥꯛ ꯑꯗꯨꯃꯛꯇꯗ ꯆꯥꯎꯔꯕ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕ ꯑꯃꯒꯨꯝꯂꯕ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯑꯣꯏꯕꯗꯣ ꯑꯍꯤꯡ ꯑꯁꯤꯃꯛꯇꯗ ꯊꯋꯥꯏ ꯊꯥꯔꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯍꯦꯛ ꯂꯣꯏꯕꯒ ꯄꯨꯡꯖꯥ ꯄꯟꯊꯕ ꯇꯧꯗꯤ ꯌꯥꯏꯇꯝꯕꯗꯣ ꯃꯍꯥꯛꯅ ꯁꯥꯊꯣꯛꯂꯛꯈꯤꯕ ꯂꯩꯔꯣꯜ ꯅꯨꯡ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯑꯗꯨꯃꯛ ꯆꯣꯡꯊꯈ꯭ꯔꯤ ꯁꯥꯊꯣꯛꯈ꯭ꯔꯤ ꯏꯊꯥꯏ ꯊꯥꯖꯗꯅ ꯁꯒꯣꯜ ꯊꯧꯕ ꯂꯥꯏ ꯌꯥꯏꯇꯝꯕꯗꯣ ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯗ ꯁꯥꯐꯣꯡꯂꯝꯂꯒ ꯃꯤꯑꯣꯏꯕꯅ ꯂꯥꯛꯅ ꯐꯅꯕ ꯉꯝꯗ꯭ꯔꯕ ꯄꯥꯃꯨ ꯃꯔꯤ ꯄꯥꯟꯕꯗꯨꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯑꯣꯏꯕꯗꯨꯒꯤ ꯉꯥꯛꯁꯪ ꯇꯥꯡꯗꯝꯕꯗꯨꯗ ꯃꯍꯥꯛꯀꯤ ꯊꯧꯔꯕ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂ ꯊꯥꯡꯗꯨꯅ ꯀꯛꯂꯝꯂꯒ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯗ ꯄꯟꯊꯥꯕ ꯇꯧꯗꯨꯅ ꯁꯥꯊꯣꯛꯈ꯭ꯔꯤ ꯃꯍꯥꯛꯀꯤ ꯃꯇꯝ ꯌꯧꯔꯗ꯭ꯔꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯂꯥꯟꯗꯥꯒꯗꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤ ꯍꯥꯏꯗꯅ ꯁꯥꯊꯣꯛꯂꯒ ꯂꯣꯠꯇꯨꯅ ꯂꯩꯈꯤꯕꯒꯤ ꯃꯑꯣꯡ ꯉꯁꯤ ꯇꯧꯔꯤꯕꯁꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯑꯣꯏꯕꯗꯨ ꯍꯦꯛ ꯁꯤꯈꯤꯕꯗꯒꯤ ꯄꯥꯃꯨ ꯃꯔꯤ ꯄꯥꯜꯂꯤꯕ ꯖꯤꯕꯁꯤꯡ ꯑꯗꯨꯁꯨ ꯆꯠꯅ ꯆꯠꯅ ꯂꯦꯞꯅ ꯂꯦꯞꯅ ꯑꯗꯨꯃꯛ ꯕꯣꯝ ꯕꯣꯝ ꯇꯨꯗꯨꯅ ꯂꯩꯃꯥꯏꯊꯛꯇ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯃꯌꯥ ꯈꯥꯅ ꯁꯞꯇꯤꯡ ꯇꯤꯡꯅ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯂꯣꯏꯅꯃꯛ ꯑꯣꯏꯈꯤꯔꯝꯃꯤ ꯈꯣꯟꯖꯥ ꯃꯤꯌꯥꯝꯒꯤ ꯃꯌꯨꯝ ꯃꯩ ꯊꯥꯕ ꯃꯤꯍꯥꯠ ꯃꯤꯄꯨ ꯀꯌꯥ ꯑꯃ ꯇꯧꯔꯝꯕꯗꯣ ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯗ ꯆꯦꯛꯃꯣꯛ ꯑꯃꯨꯛ ꯂꯥꯎꯈꯤꯔꯤ ꯈꯣꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨ ꯃꯍꯩ ꯃꯍꯩ ꯃꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏ ꯄꯥꯏꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯀꯣꯟꯊꯣꯡ ꯋꯥꯡꯕꯗ ꯊꯣꯛꯅꯔꯛꯂꯝꯃꯤ ꯀꯔꯤ ꯑꯃ ꯇꯧꯅꯣ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯃꯁꯥꯗꯨꯁꯨ ꯆꯤꯡꯅꯕꯅ ꯊꯜꯂꯤ ꯎꯔꯤ ꯂꯝꯕꯤ ꯂꯝꯖꯥꯎꯗꯨꯗ ꯄꯥꯃꯨ ꯃꯔꯤ ꯄꯥꯟꯕ ꯖꯤꯕꯁꯤꯡ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯣ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯂꯒ ꯆꯞꯇꯤꯡ ꯆꯞꯇꯤꯡ ꯇꯥꯔꯒ ꯂꯩꯔꯤꯕꯗꯣ ꯃꯔꯛ ꯑꯁꯤꯗ ꯆꯣꯡꯄꯥ ꯑꯃꯗꯤ ꯆꯣꯊꯤ ꯑꯗꯨꯁꯨ ꯌꯥꯎꯔꯛꯂꯤꯕꯅꯤ ꯀꯥꯏꯂꯦꯡꯁꯦ ꯑꯗꯨ ꯁꯦꯠꯅ ꯄꯥꯏꯔꯒ ꯊꯣꯡꯒꯥꯜ ꯑꯁꯨꯝꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯎꯔꯤꯕꯁꯤꯡ ꯑꯗꯨꯗ ꯃꯄꯥ ꯃꯆꯥꯗꯨꯁꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯤ ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯗ ꯆꯣꯊꯤ ꯑꯗꯣ ꯃꯍꯥꯛꯅ ꯃꯪꯈꯤꯕ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟ ꯆꯥ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯁꯨꯃꯤꯗꯅ ꯑꯁꯤꯗꯤ ꯑꯩꯅ ꯉꯔꯥꯡ ꯃꯪꯈꯤꯕ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟ ꯆꯥ ꯑꯗꯨꯃꯛ ꯉꯁꯤ ꯇꯧꯔꯕꯀꯣ ꯌꯥꯏꯇꯝꯕ ꯁꯥꯐꯣꯡꯂꯝꯕ ꯑꯗꯨꯒ ꯌꯥꯏꯇꯝꯕꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯐꯝ ꯑꯃꯈꯪꯅ ꯃꯔꯨ ꯃꯔꯥ ꯐꯨꯛꯅ ꯃꯨꯊꯠꯈꯤꯕ ꯃꯗꯨ ꯑꯣꯏꯔꯕ ꯇꯥꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯅꯥꯅ ꯃꯁꯤꯕꯨ ꯇꯧꯕ ꯉꯝꯒꯗꯕꯅꯣ ꯕꯥꯕꯥ ꯕꯥꯕꯥ ꯅꯆꯥ ꯑꯩꯅ ꯅꯤꯡꯖꯕꯗꯨ ꯊꯨꯡꯂꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯒꯤ ꯄꯥꯃꯨ ꯃꯔꯤ ꯄꯥꯟꯕ ꯖꯤꯕꯒꯤ ꯑꯀꯤꯕ ꯄꯨꯝꯅꯃꯛꯇꯣ ꯑꯩꯈꯣꯏ ꯁꯥꯗꯒꯤ ꯃꯥꯡꯈ꯭ꯔꯒꯅꯤ ꯃꯁꯤꯒꯤꯗꯃꯛ ꯕꯥꯕꯥ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯔꯨꯔꯒꯅꯨ ꯂꯥꯛꯂꯣ ꯆꯪꯂꯁꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯔꯤꯅ ꯐꯒꯗꯕꯒꯦ ꯍꯥꯏꯕꯗꯣ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒ ꯂꯣꯏꯅꯗꯨꯅ ꯇꯥꯟꯅꯔꯁꯤ ꯃꯄꯥ ꯃꯆꯥꯗꯨ ꯑꯃꯨꯛ ꯍꯟꯖꯤꯟꯈ꯭ꯔꯤ ꯃꯈꯥ ꯇꯥꯅ ꯁꯥꯡꯊꯔꯨꯕ ꯇꯧꯗꯦ ꯑꯗꯨꯕꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯗꯒꯤ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯣ ꯄꯥꯎꯊꯥꯃꯩꯗꯤ ꯌꯨꯝꯈꯣꯡ ꯁꯥꯡꯕꯗꯨꯒꯤ ꯃꯊꯛꯇꯒꯤ ꯂꯩꯔꯒ ꯌꯦꯡꯊꯕꯅꯤꯅ ꯃꯃꯤꯠ ꯏꯪꯍꯥꯟꯒꯅ ꯎꯏ ꯃꯌꯥ ꯎꯝꯁꯤꯅ ꯀꯥꯎ ꯃꯈꯩ ꯀꯨꯝꯍꯩ ꯑꯃꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯝꯕꯅꯤ ꯍꯧꯖꯤꯛꯇꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯃꯊꯪ ꯃꯊꯪ ꯊꯣꯡꯅꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯊꯣꯡꯒꯥꯜ ꯑꯗꯨꯝꯅ ꯊꯣꯛꯑꯒ ꯌꯦꯡꯉꯨꯔꯦ ꯈꯪꯂꯤ ꯃꯍꯥꯛꯅ ꯎꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕ ꯈꯨꯟꯖꯥ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯔꯥꯎꯕ ꯌꯥꯝꯅ ꯇꯝꯖꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯃꯪꯅ ꯎꯍꯧꯔꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯤ ꯁꯒꯣꯜ ꯊꯧꯕ ꯂꯥꯏ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯌꯥꯀꯥꯏ ꯇꯤꯡꯀꯥꯏ ꯄꯤꯔꯤꯕ ꯄꯥꯃꯨ ꯃꯔꯤ ꯄꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯃꯔꯨ ꯃꯔꯥ ꯐꯣꯡꯅ ꯃꯨꯊꯠꯂꯝꯂꯦ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯁꯨ ꯄꯣꯛꯆꯔꯝꯃꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯁꯣꯔ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯊꯣꯛꯂꯨ ꯍꯥꯏꯗꯅ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥꯕ ꯑꯃꯗꯤ ꯀꯣꯛꯊꯛꯇꯒꯤ ꯊꯥꯡꯊꯕꯤꯔꯝꯂꯤ ꯈꯣꯟꯖꯥ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯁꯤꯃꯛꯇꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯇꯨꯂꯦꯟ ꯍꯣꯏꯒꯤ ꯃꯈꯣꯜꯒꯤ ꯃꯈꯥ ꯊꯪꯕꯗ ꯂꯩꯔꯤꯕ ꯈꯨꯟꯈꯥ ꯄꯥꯠ ꯑꯗꯣ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯆꯥꯎꯔꯕ ꯍꯪꯉꯣꯏ ꯑꯆꯧꯕ ꯑꯃ ꯄꯥꯠ ꯑꯗꯨꯒꯤ ꯃꯌꯥꯏꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯒ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯂꯥꯛ ꯂꯥꯛꯇꯨꯅ ꯈꯣꯡꯂꯔꯤ ꯍꯪꯉꯣꯏꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯑꯍꯤꯡ ꯆꯥꯕꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯂꯣꯏꯅꯃꯛ ꯃꯤꯀꯞ ꯊꯣꯔꯛꯅꯔꯛꯂꯝꯃꯤ ꯈꯣꯡꯂꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯑꯀꯤꯕꯒꯤ ꯃꯇꯧꯅꯤ ꯈꯨꯟꯈꯥ ꯄꯥꯠ ꯑꯗꯨꯗ ꯆꯥꯛꯇꯥꯗꯨꯅ ꯂꯩꯔꯝꯕ ꯅꯣꯡꯁꯥꯕ ꯆꯤꯡꯂꯥꯏ ꯑꯗꯨꯁꯨ ꯃꯈꯣꯜ ꯑꯗꯨꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯇꯨꯂꯦꯟ ꯍꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯣꯝꯗ ꯅꯣꯡꯃꯗꯨ ꯑꯇꯤꯌꯥ ꯑꯗꯨꯗ ꯀꯣꯏꯅ ꯀꯣꯏꯅ ꯄꯥꯏꯔꯒ ꯃꯌꯥ ꯑꯗꯨꯗ ꯃꯩꯕꯨꯜ ꯑꯗꯨ ꯎꯔꯪ ꯎꯔꯪ ꯂꯥꯎꯅ ꯀꯥꯝꯂꯤ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯇꯨꯂꯦꯟꯁꯨ ꯉꯁꯥꯏ ꯃꯈꯩ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯂꯝꯕꯗꯨ ꯍꯪꯉꯣꯏ ꯑꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯛꯄꯗꯒꯤ ꯇꯨꯝꯕ ꯌꯥꯗꯅ ꯃꯍꯥꯛꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯄꯥ ꯇꯨꯃꯨꯡꯅ ꯃꯍꯥꯛꯄꯨ ꯍꯧꯗꯣꯛꯂꯒ ꯂꯩꯔꯝꯃꯤ ꯏꯕꯨꯡꯉꯣ ꯁꯤ ꯅꯪꯕꯨ ꯑꯃꯨꯛꯇ ꯍꯧꯒꯠꯂꯛꯂꯣ ꯇꯥꯔꯕ꯭ꯔꯥ ꯑꯍꯣꯕ ꯃꯈꯣꯜ ꯑꯁꯤ ꯅꯍꯥꯛꯄꯨ ꯉꯁꯥꯏꯗꯒꯤ ꯃꯁꯤꯕꯨ ꯍꯦꯛ ꯇꯥꯗꯕꯁꯤꯕꯨ ꯏꯄꯥ ꯍꯣꯏꯗꯤ ꯅꯥꯀꯣꯡ ꯏ ꯇꯥꯒꯗꯧꯔꯤ ꯅꯪꯕꯨ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣꯅꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯄꯤꯁꯛ ꯂꯥꯏꯉꯝ ꯑꯁꯤ ꯃꯅꯥ ꯁꯣꯏꯗꯅ ꯄꯪꯕ ꯇꯥꯔꯤ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯈꯩ ꯑꯉꯥꯡ ꯑꯁꯤ ꯀꯔꯝꯅ ꯇꯧꯒꯗꯕꯅꯣ ꯑꯩꯈꯣꯏ ꯐꯥꯎꯕ ꯅꯥꯀꯣꯡ ꯑꯁꯤ ꯌꯩꯈꯠꯂꯤ ꯇꯨꯂꯦꯟ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯤ ꯃꯃꯤꯠ ꯑꯗꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯩ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛꯇꯗ ꯃꯌꯦꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯦꯡꯅ ꯇꯥꯔꯛꯂꯤ
คุณข้าปัดอดมตะกี้สาวระบะหางวยมันกรอกรอหายนักคงกีเอามาควรละดูปันทับตัวที่ตัวเลนดูมาปาลังกระทงเลยมาคิวมาสิกิมาปานงมาตุลาติยาทักแต่นงซาบสิงไลดูค่อยไประกันมายาดไม่บูวรังกามีบดูตัวเลนโอรีเฮ้ยนงซาบสิงไลนาฮักไปทะเลโลหาวจิมักนาฮักมาเต็งไอปามีนงซาบสิงไลดูมาซาดูพิริหายไข่ไปทะเลลมีเอามาควรละดูตาบดาหายในตาบดลอยระบันสิงไลดูนงซาบสิงไลทักแต่ตรงละก็ตัวเลนดูคนข้าปัดไม่ก็ยสมตำอาหิงยิมาตามาสิดาไปดุลละอามีอูเรียมหักสูลังตึกลังลับลูป้ามาสูพุดกลับสิงกันกีมายาอิสระบุอดุดาอาสุกิมาติกสาวระบะสังบานระบะหังวยมันสิงกันดุตกิมากุอดุลิขัดละกากรอกรอกหายนะคงลิบดอยานะฮานามาดูอุบดตัวลินดอมาสาดุตุสุงีสไฟลามีมาสิดิมานักไปสินบิยารอยเฮนงซาบสิงไลโกโบหังวยสิกิมานักนักไปสินบิยารอยอาสุกิมาติกสาวครีหังวยสินักบุตินกังโอยนอูดนาจินกังพาร์กซาบุกุมมาเรียสิกับทุกลังกับพากรบดีไอคอยอวาฟนตากดีขารลับนไปสินักสิลูกโนนงซาบสิงไลโอให้บกตาวบกนงซาบสิงไลโอมาฟมาตุกิไปทุกิตาวบกปาลอดุยมายายดีมาโกกทิ้งกัลลักเลยริบสาวระบสังบานระบหังโอยดุกิมาเรียสังบดพัลลาวนมิกุบอดุมักตุดากับทุรักลันอดุกนงซาบสิงไลยิมาคงอันนี้มักตุดาหังโอยดุกิมาเรียตุนพากรีสิงไลโดห้องดาห้องดคงีตัวลีนะนกซาบสิงไลให้บกตาวบกมาสิริคาร์มตาวกนีน่าฮักสิวมาฮักิมาสินจังมาท้าวเวรกิให้ดุนขันครับระก็ริกโนนงซาบสิงไลน่าคิอะไรมันน่าปังกอดปุถุโลมาฮังนั่นเองก็มันกันโนคาร์มตาวกนีสิริขยาดมาปังกอดกันลิบหังโวยโนคุยมลายระให้ดุนดิขันมันนีมาฮักิตาเสียงน่าแต่บังฮักสังปูรกเลยริบอยริโกขมายตาวกนีสิริโอ้ไอ้ปามายามาคักซิสนาร์กีนัทราบดีคอยมลายคุณีสาวริบาไอ้มาตั้มปุ่มนมักตีเตียงปังลิบานุ่งซาบสิงลายสิอารีบดาฮังโอยสิมาขี้ยนังตาคิบตารีให้ยมสิดบาตัวเลสมิกุบอาศิมักตดาไปรักกิโลสิงตาวรกามาฮักปามายาดูตาวนับกิดามักตาเชี่ยมสากรี